Myanmar Army ki aeroplane ama Mizoram da kaikhre. Miyoi taraga mari tongba Myanmar Army ki aeroplane ama Mizoram ki lengpui airport tarakpada soibadagi runway ki nanthokutuna manak nakpa mafam amada crash landing tawbada miyoi taruk asok apan nangkhre. Agency ki pauna hai Mizoram da lairiba Myanmar Army personnel lawba lakpa pilot yauna miyoi taraga mari tongba Army plane ama Mizoram ki lengpui airport ta crash landing tawbada miyoi taru aso apan nangbadagi lengpui hospital da pukhatuna laikanakre. Myanmar Junta Army amasung mafam adugi rebel group sing marakta haukiba cherol da kuthoknabagi thaudokta India da changjafam lawrakiba Myanmar Army chamagan mafrugan mari maramda amuk halhanba haukre haina ngarang Assam Rifles ki official amana phongdokkraba matung ngasigi lebak thiba thaudo adu thokkibani. Myanmar da kuthoknaba aduda mamang cherol da Myanmar Army Chaniga humdraga taruki manungda chamaga marfuga mari ngang nithokaba numitta Myanmar da hankrabani. Ngasi lehawriba Myanmar Army maudraga nithoi asi lawba lakpada thaudo adu thokpani. Aeroplane aduna Ajol gat naknaba lengpui airport ki Myanmar ki Lakin state laiba city tamna pukhigadabani hairi.